Tokyo Olympic da India ki mahut sinduna saruk yakiba Manipur ki judoka Sushila bo sub inspector ki post sa promotion piragani haina Chief Minister N Birena lauktokrai. Judoka Sushila na handak Tokyo Olympic da nupi ki kg nifunipan ki kanglupta India ki mahut sinduna saruk yakibani. Adum oinamak mahak na medal loba ngamkidrabasu mahak na honakiba dugidamag maikai kyadagi thagat pafongdok naki. Judoka Sushila Likmavamna Chahiya Sigi April Tarukta Pangthokiba Asia Oceania Senior Championship ta Taret Shuba Haukiba Chahi Lising ni Taramapan gi November Kuntra da Pangthokiba Hong Kong Asian Open Lising ni Taramapan da ni Shuba Made Chahiya Dumaki September Kunda Pangthokiba Tashkent Grand Prix Lising ni Taramapan da Manga Shuba Made August Ahum da Pangthokiba Taipei Asian Open da Taret Shuba Mafam Kanbangamki Loina na haukiba chahi lising ni taramari da Glasgow da chathakiba Commonwealth Games sa nupigi kg nifunipan ki kanglupta silver medal laukiba sanora yamani. Judoka Likmabam Sushila Imphalis ki hangang da leiba El Manihar ki machanupini.